Incredible Story Manipur ngasisu 2002 da release tawkiba action comedy da best tawba Jackie Chan gi Tuxedo gi movie puduna laksari fare adudi mayam matam manghandabida movie rom da oina mai onsilasi movie asina horakpada aikhoida mineral water gi company amabu ulai company asigi agel amana makhoigi company asida leiriba isingsing asibu pathogen kayamukki changjawi haiduna check tawduna leirami hairiba nupa asi undercover agel amasu oirami aduga mafam asida mahakna makhoigi miyoi amada su call tawrami aduga miyoi aduda mahakna asumna hairami aikhoigi leiriba problem asi asumna asum tawrabadi aduki matik lusalaklagani haiduna mahakna call aduda wari sanaduna leirami mahakna asumna leiringai magi mathaktagi masakhangdaba miyoi amana magi mafamda attack tawba horaami nupa aduna undercover agel adugi makokta polythene cherang amabu upsala ami aduga polythene adugi manungda ising kaya ama kapsanduna mafam aduda undercover agel adubu hatu ami asigi matung aikhoida senasi change tawduna Jimmy kauba nupa amabu ulai Jimmy hairiba nupa asi taxi driver amasu oirami aduga mahakna art gallery amagi mamangda leptuna kanagumba miyoi amabu mahakna yamna khoidajana yengami Jimmy na yamna khoidajana yengliba asi masak matau yamna fajarabi nupi amada oirami nupi asibu mana matam kayagi mamangdagi lona pamjaduna laklibani aduga nungti numit khudingi su mahakna nupi asibu adumak lona yengjaduna leiribani hairiba nupi asi art gallery asida sell woman ama oina leiba nupi amasu oirami Jimmy na asumna leiringai matam aduda Jimmy gi boss adu magi manakta laami Jimmy gi mafamda boss aduna yamna karemna bagi mawongda asumna hairami nangna karigi damak nangna asuk yamna pamjaba nupi asigi mafamda nungsi haina phongdoktribano adumna nungti numit khudingi nangna nupi asibu lona yengduna leigadobagi mahutta chalo nupi asigi manakta changsellaga nupi asigi mafamda aina nangbu nungsi haiduna nupi asigi mafamda phongdoo adu oirabadi nupi asina adumak nangna haiba loiphatringaida nangna hairiba dugi paukum oina nupi asina adumak nangbu reject tawraklagadobani haiduna Jimmy gi mafamda magi boss aduna hairai boss adugi wahai adu tabada Jimmy gi mafamda leiramba confidence pumba loina mangkhirami aduga mana sagatcharamba asasing adusu matang aduda loina kaikhirami asidagi Jimmy nupi adugi mafamda kari amata hairamdabida art gallery adudagi thoglaktuna magi taxi manung aduda famduna leirami taxi manung aduda famna Jimmy na su wakhan khalami madudi hairiba mana yamna pamjariba nupi asiga amuktangdi wari sanage haiduna magi wakhanda su sabjungna khanduna leirami asumna mahakna wakhal adu khanduna leiringai art gallery adudagi mana yamna pamjariba nupi adu thoglakpa adu mahakna urami nupi adu uba matamda Jimmy na nupi aduga wari sananabagi damak magi gari gi thong adu khangang hangto ami asumna mana gari gi thong adu hangtokpa matamda maningda cycle thoduna lakpa masamau faraba nupa ama Jimmy gi taxi gi thong adu da sujinduna mafam adu da accident thoami asumna accident thokpa adu da cycle thorakliba nupa adu Jimmy gi mafam da aduki matik saurami aduga matang adu da Jimmy gi mafam da attack tawduna Jimmy bu phuba hawra ami nupa aduna asumna Jimmy bu phurakpa adu da Jimmy su nupa adudagi nanthoknabagi damak magi car gi makha aduda changduna mahak mafam aduda lotuna leirami Jimmy hoina tawriba adu Jimmy gi boss ni hairiba nupa aduna su urami Jimmy gi boss ni hairiba nupa asi Jimmy ga di magi marub amagum yamna luna su tinarami Jimmy gi boss aduna cycle thoduna lakhiba nupa adugi manakta changsilaktuna asumna hangami karigi damak nahakna aigi marub asibu phuribano haiduna wahai adu taba matamda cycle thoduna lakhiba nupa adu Jimmy gi mafamda attack tawba adu leptuna Jimmy gi boss adugi mafamda oina attack tawge tawra ami asumna mahakna Jimmy gi boss adubu phuge tawringai matam aduda makhoigi manakta police officer amabu la ami mafam aduda police officer adu lakpadagi cycle thoduna lakhiba ngasaidagi Jimmy hoida phudoigi tawramba nupa adu mafam adudagi magi cycle adu puduna satkhirami Jimmy su ngasaidagi nupa aduna phuge tawbadagi lotuna question chenba aduda mahak yamna warami magi car gi makha adudagi tholaktuna masadu waraduna magi taxi manung aduda changlaklaga ngaihak pothage haiduna hipke tawrami adubu mana car manung aduda changlakpa matamda nupi ama magi car manung aduda famduna leirami aduga nupi aduna Jimmy gi mafamda mabu magi location aduda thinnabagi damak hairai asumna nupi aduna hairakpa adudagi Jimmy su nupi aduna hairiba mafam adu tamna gari adu thawra ami adubu tasengnamakti Jimmy gi gari asida tongliba nupi asi agel ama oirami Jimmy na gari thauringai matam aduda
Jimmygi garida tongliba nupi aduna Jimmyna gari thauringai matam aduda Jimmygi ability amadi magi details pumba loina yengami aduga Jimmygi mafamda nupi aduna deal ama tawra ami deal aduda nupi aduna asumna hairei karigumba aina makeup tawba asi loidringaigi mamangda nangna aina chatkadoriba mafam asi yaunaba gari asi thauba ngamlagadi nangonda pigadoriba pay asigi double times oina aina nangonda pigani haiduna Jimmygi mafamda nupi aduna hairei Jimmy su nupi aduna hairiba deal adu mahakna su accept tawrami asumna makoi ani deal asi accept tawnaraba matungdagi Jimmy na su magi haijaba skin kaya sijanaduna magi gari adu yamna kanna thawrami makoina asum lambida thawrakpa matamda mafam aduda traffic jam su thoktuna leirami adubu mafam adudagi Jimmy na magi haijaba sijanaduna gari adu maning handuna thawraklaga nupi aduna keba loidringaigi mamangda nupi aduna hairiba mafam adu fawba yaunaba gari adu thawraklami Jimmygi asigumba yamna haisingba mataw asida nupi aduna su Jimmygi mataw asida apenba poami nupi aduna gari adudagi kumlaklaba matungda Jimmygi mafamda job ama offer tawra ami Jimmygi mafamda asumna hairei hairiba thabak asida nangna Mr. Clark kauba nupa amaga punna thabak tawminagadawbani aduga nangi tolop oina week khudingi $2,000 su pigani haiduna Jimmygi mafamda nupi aduna hairami Jimmy su lairaba macha ama oibana nupi aduna asumna job ama magi mafamda offer pirakpa asida aduki matik yamna haraurami mathangi numita Jimmy magi mafamda job offer piriba nupi adugi manakta laami aduga magi thabak adubut makhata na tawnabagi damak nupi adubu unaba laklibani mana mafam asida lakpa matamda atopa nupi amaga su amuk thengnarami hairiba nupi aduna Jimmygi mafamda che amabu pira ami hairiba si asi Mr. Clark ka thabak tawminaba matamda Jimmy na follow tawgadawba rule ngakta oiduna leirami nupi aduna Jimmygi mafamda asumna makhata na hairei karigumba nahangna Mr. Clark ka punna thabak tawminage hairabadi si asida iriba rules khudingmak yamna strictly nahangna follow tawgadawbani haiduna Jimmygi mafamda nupi aduna hairei asigi matungda Jimmy amadi Mr. Clark makhoi ani Jimmy na gari adu thauduna mafam amada laami makhoi ani na gari adu asum thauduna lakpa matamda Jimmygi mafamda Mr. Clark na asumna hairami aidi karigumba rule amata aigi isada follow tawde karigumba aina follow tawbagisu mathau tade mi amana karigumba thabak ama tawba matamda rules kaya ama follow tawbagi mathau karisu tade haiduna Jimmygi mafamda nupa aduna hairami asigi matungda aikhoida sen asi change tawduna film asigi horakpada aikhoida utkhiba water company ama leikiba undercover agent ama hatkiba mafam aduda amu ulai undercover agent adugi body adubu mafam aduda examine tawduna leirami examine tawba matam aduda miyoi kharanadi asumna hairami madudi hairiba undercover agent asi masa mathanda water tap amada tasinduna sijaba mali haiduna su masagi oiba motsing phongdoknarami adubu mafam aduda leiriba doctor amana makhoisingi mafamda asumna hairami hairiba nupa asi masa mathanda sijaba karisu oiroi hairiba nupa asi kanagumba amana hato amba soidana oigani haiduna leiriba doctor sing adugi mafamda doctor nupi aduna hairei aduga doctor nupi aduna amuksu makhatana asumna hairami hairiba nupa asigi mafamda kanagumba miyoi amana ising amabu pithaklaba matungda mahakpu hatpani maramdi mangonda pithagliba ising asi bacteria yauraba ising amani hairiba ising asibu karigumba miyoi amana thakpa taragadi ising thakluriba mi adu sungsoisoidana yamna magi masada ising khoranglakani aduga ising yamna khoirangbana maram oiduna mahak masa manungda kangduna sigadoribani haiduna makhoisingi mafamda gyan tanaba doctor nupi aduna hairei doctor nupi adugi haija singjaba mataw adu uba matamda mafam aduda investigation tawba lakliba officer adu aduki matik apenba oirami aduga doctor nupi adugi mafamda investigator aduna asumna hairei nangi nafamda leiriba yamna haija singjaraba talent asidi mafam chana karigumbada sijanaba taragadi nahak aduki matik mai pakpa mi amasu oigani maram asina aina nangi nafamda job ama offer tawge haiduna nupi adugi mafamda investigator aduna hairei aduga hairiba job asida nangna Mr. Clark kauba nupa amaga punna thabak tawminagadawbani haiduna doctor nupi adugi mafamda hairami aduga doctor nupi adunasu hairiba offer adubu yarami nakal amaromda aikhoida Mr. Clark adubu amu ulai mahak mafam amada tinkang kaya ama leiba mafam amada mahak examine tawduna leirami aduga mana leiriba mafam asida nupi amasu leirami hairiba nupi asiga makhoi ani yamna politely wari sanaba adusu aikhoina uba phangi
Aduga numidangi matamda hotel amada Mr. Clark amadi ngasai makhoi ani wari sanakhiba nupi aduga makhoi ani punna dance tawminaduna leiba adusu aikoina uba fangi hotel adudagi makhoina dance tawba adu loiraduna tholake tawba matamda waiter amana drinks ama puduna lakpa matamda waiter aduda porakliba drinks adu soibadagi makhada tage tawba matamda Mr. Clark na yamna laiba mawongda drinks adubu kari amata asoi angam jaudabida mafam aduda kalami asumna Mr. Clark na tawriba mataw asi Jimmy na uba matamda yamna angakpa faurami mathangi sinda aikoida Jimmy adubu amu ulai Jimmy na mafam asida Clark ki suit amabu puduna laami mahangna asum lakpa matamda glass na sansenduna leiriba yamna fajaraba suit amabu urami suit asi uba matamda Jimmy adu mafam asida suit adubu yengduna leirami asumna mahangna leiringai glass aduda reflection oina Mr. Clark ki mami tara ami aduga mafam aduda Jimmy gi mafam da Mr. Clark na asumna hairai aina nanga thabak tawminaba matamda aina nangi nafamda karigumba rules amatabu haide adubu ai nangi nafamda rules amadi haige madudi nangna karigumba matamda aigi Tuxedo asibu kaidongnungda thengba yade haiduna Jimmy gi mafamda Mr. Clark na haira ami asigi matungdagi Mr. Clark amadi Jimmy makhoi ani dinner chanabagi damak makhoi gi gari adu Jimmy na thoduna laami Jimmy na asum gari thauringai matam aduda Mr. Clark na maningi back seat aduda famduna magi notes amada karigumba kharabu jektuna leirami mahangna jekliba asi tin amagi saktam oiduna leirami aduga notes asida karigumba wahi khara amabusu Mr. Clark na irami asumna makhoi anina lakpana mafam amada jawra ami Jimmy na Mr. Clark ki mafamda asumna hairami aikoina lakliba mafam asidadi pizza fangde haiduna hairami adum oinamak Mr. Clark na mafam aduda leiramba nupi amagi mafamda pizza bu order tawrami Mr. Clark na pizza order tawba matam aduda mafam aduda leiramba nupi aduna makhoigi mafamda pizza gi box amabu pira ami nupi aduna pizza adu pirakpa matamda Jimmy adudi yamna angakpa faurami aduga matang aduda Jimmy na su khangami madudi pizza box adugi manungda pizza di yaude haiba adu matam aduda Mr. Clark na pizza box adu hangtuktuna manung adudagi letter amabu lawtho ami aduga magi pocket manungda yamna section na hapkhirami matang aduda Jimmy na su khangami madudi mafam asida yaurakliba letter asi yamna maru oiba letter amani haiba asi asigi matungdagi makhoi ani mafam asidagi gari adu thaudoktuna thogla ami makhoi ani na gari adu thaudorakpa matamda skateboard thauba kangbu amana makhoigi gari aduda thawoina thengjalaklami asumna nupa aduna thengjalakpa matam aduda nupa adu makhada accident thoktuna tarami asumna leiringai matam aduda makhoiga lakminaba nupa amana Jimmy hoigi gari maning aduda bomb fit tawsalami aduga skateboard amagi makhadasu bomb amabu fit tawsalami asigi matungda Mr. Clark amadi Jimmy makhoigi gari adu thauduna mafam adudagi thogla ami makhoigi gari adugi matungda skateboard amasu bomb fit tawduna leiriba adu makhoigi matungda tanaraklami makhoina gari adu asum thauduna lakpa matamda Mr. Clark na maning onthokutuna yengluba matamda makhoigi gari adugi maningda mi amata yaudabi skateboard ama tanarikliba adu Mr. Clark na urami madu ubadagi mahakna su khangami madudi makhoigi gari asida bomb fit tawre haiba asi aduga makhoigi gari maning asida skateboard asina tanaraklibagi maramdi skateboard aduda yauriba device aduga makhoigi gari maningda napliba device asiga device ani asi karigumba naknaraba matamda makhoigi bomb asi mathanda pokhairakadoribani haiba asi Mr. Clark na su matang asida khangami makhoigi gari da bomb jaure haiba asi khanglakpadagi Jimmy gi mafamda Mr. Clark na sumna hairami aikhoigi gari asida bomb ama fit tawduna yaure maram asina aikhoigi gari maningda tanarakliba skateboard asiga aikhoigi gari asiga hek naksinaba matamda aikhoigi gari asi sungsoi soidana pokhairagani maram asina aikhoi ani yamna thuna gari asidagi kumhaudaba yararoi haiduna Mr. Clark na Jimmy gi mafamda hairami asigi matung makhoi ani mafam amada gari adu khamduna gari adudagi makhoi ani kumlaklaga Mr. Clark na Jimmy bu mafam adudagi kanbinaba tawringai matam aduda makhoigi gari da yaurakhiba bom adu matang aduda pokhairaklami asumna gari da yaurakhiba bom adu pokhaiba matamda Jimmy di kari amata asok apan jauramde adubu Mr. Clark ki makok adudi yamna tamthina mafam aduda soami makokta yamna tamthina sokpa adudagi Mr. Clark adu mafam aduda wantharake tawrami matam aduda Jimmy na Mr. Clark ki mafamda asumna hangami aikhoida tawrakliba asi kanana aikhoigi ifamda attack tawrakliba no haiduna Mr. Clark ki mafamda hangba matamda Mr. Clark na asumna hairami aikhoida attack tawrakliba asi Walter kauba nupa amana
ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯖꯤꯃꯤꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯃꯤꯅ ꯑꯦꯝꯕꯨꯂꯦꯟꯁꯇ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯀꯤ ꯃꯃꯤꯡꯕꯨ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯖꯤꯃꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯄꯨꯂꯤꯁꯇ ꯀꯔꯤ ꯑꯃꯠꯇ ꯆꯦꯟꯅꯍꯟꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯗꯦ, ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯄꯨꯂꯤꯁꯇ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅꯁꯨ ꯖꯤꯃꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅꯁꯨ ꯑꯃꯨꯛ ꯖꯤꯃꯤꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯊꯥꯖꯕ ꯊꯝꯕ ꯌꯥꯗꯦ, ꯊꯝꯁꯨ ꯊꯝꯂꯣꯏꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯖꯤꯃꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯀꯥꯔꯗ ꯑꯗꯨꯕꯨ ꯖꯤꯃꯤꯒꯤ ꯃꯐꯝꯗ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯀꯥꯔꯗ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯠꯆ ꯑꯗꯨꯕꯨꯁꯨ ꯖꯤꯃꯤꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯖꯤꯃꯤꯅ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯃꯤꯅ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯀꯤ ꯉꯁꯥꯏ ꯄꯤꯖꯥ ꯕꯣꯛꯁꯇ ꯌꯥꯎꯔꯛꯈꯤꯕ ꯌꯥꯝꯅ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯂꯦꯇꯔ ꯑꯗꯨꯕꯨ ꯄꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯂꯦꯇꯔ ꯑꯗꯨꯗꯤ ꯃꯊꯟꯗ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯇꯨꯅ ꯃꯥꯡꯖꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯤꯃꯤꯒꯤ ꯃꯅꯥꯛꯇ ꯅꯔꯁ ꯅꯨꯄꯤ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯖꯤꯃꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯒꯠꯂꯦ, ꯃꯍꯥꯛ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥ ꯑꯁꯤ ꯔꯤꯀꯣꯚꯔꯤ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯖꯤꯃꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯃꯤꯒꯤ ꯃꯐꯝꯗ ꯑꯃꯨꯛꯁꯨ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯠꯕꯨꯛꯀꯤ ꯄꯦꯖ ꯑꯃꯕꯨ ꯖꯤꯃꯤꯒꯤ ꯃꯐꯝꯗ ꯄꯤꯔꯛꯏ꯫ ꯖꯤꯃꯤꯒꯤ ꯃꯐꯝꯗ ꯄꯤꯔꯛꯂꯤꯕ ꯅꯣꯠꯕꯨꯛꯀꯤ ꯄꯦꯖ ꯑꯁꯤꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯅꯣꯠꯕꯨꯛ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯌꯦꯛꯈꯤꯕ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯋꯥꯇꯔ ꯀꯝꯄꯅꯤꯒꯤ ꯋꯥꯜꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯕ ꯐꯪꯉꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯜꯇꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯕ ꯁꯛꯇꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃꯒ ꯎꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯎꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯋꯥꯜꯇꯔꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯋꯥꯜꯇꯔꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯁꯤꯡ ꯑꯃꯕꯨ ꯄꯤꯊꯛꯑꯝꯃꯤ꯫ ꯋꯥꯜꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯑꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯊꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯗꯤ ꯕꯦꯛꯇꯦꯔꯤꯌꯥ ꯌꯥꯎꯔꯕ ꯏꯁꯤꯡ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯛꯂꯨꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯏꯁꯤꯡ ꯌꯥꯝꯅ ꯈꯣꯏꯔꯥꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥ ꯃꯅꯨꯡ ꯄꯨꯝꯕ ꯂꯣꯏꯅ ꯈꯧꯒꯪꯅꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯋꯥꯜꯇꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯊꯛꯏꯕ ꯏꯁꯤꯡ ꯑꯁꯤꯗ ꯕꯦꯛꯇꯦꯔꯤꯌꯥ ꯀꯌꯥ ꯑꯃꯕꯨ ꯌꯥꯎꯔꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯅꯪꯒꯤ ꯅꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯀꯪꯗꯨꯅ ꯁꯤꯔꯒꯅꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯛꯈꯤꯕ ꯕꯦꯛꯇꯦꯔꯤꯌꯥ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯏꯗ ꯂꯣꯏꯅ ꯊꯨꯡꯈ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯏꯁꯤꯡ ꯌꯥꯝꯅ ꯈꯣꯏꯔꯥꯡꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯑꯃꯨꯛ ꯃꯍꯥꯛ ꯑꯗꯨ ꯑꯣꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯖꯤꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯔꯝꯕ ꯋꯥꯠꯆ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯠꯆ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯈꯤꯕ ꯇꯛꯁꯤꯗꯣ ꯑꯗꯨꯅ ꯌꯥꯎꯔꯤꯕ ꯒ꯭ꯂꯥꯁꯅ ꯆꯜꯂꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯁꯤꯔꯤꯕ ꯋꯥꯠꯆ ꯑꯗꯨꯒ ꯇꯛꯁꯤꯗꯣ ꯑꯗꯨꯅ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯅꯛꯁꯤꯟꯅꯕ ꯃꯇꯝꯗ ꯃꯊꯟꯗ ꯇꯛꯁꯤꯗꯣ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯃꯊꯟꯗ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯒ꯭ꯂꯥꯁ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯗꯒꯤꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯇꯛꯁꯤꯗꯣ ꯑꯗꯨ ꯖꯤꯃꯤꯅ ꯁꯦꯠꯆꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯠ ꯑꯗꯨꯕꯨ ꯍꯦꯛ ꯁꯦꯠꯂꯨꯕ ꯃꯇꯝꯗꯒꯤ ꯁꯨꯠ ꯑꯗꯨ ꯃꯊꯟꯗ ꯖꯤꯃꯤꯒꯤ ꯍꯛꯆꯥꯡꯗ ꯐꯤꯠ ꯑꯣꯏꯖꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯃꯥꯏꯀ꯭ꯔꯣ ꯁ꯭ꯀꯦꯅꯔꯁꯤꯡ ꯑꯗꯨꯅ ꯖꯤꯃꯤꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅ꯭ꯌꯨꯔꯣꯂꯣꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯁ꯭ꯀꯦꯟ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯗꯨꯕꯨ ꯃꯦꯞꯄꯤꯡ ꯑꯃꯗ ꯂꯣꯏꯅ ꯁꯦꯝꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯦꯕꯤꯂꯤꯇꯤꯁ ꯀꯌꯥ ꯑꯃꯕꯨ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯖꯤꯃꯤꯅ ꯃꯥꯒꯤ ꯅꯦꯛꯇꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯕ ꯃꯑꯣꯡꯗ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯦꯛꯇꯥꯏ ꯑꯃ ꯂꯣꯟꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝ ꯌꯥꯝꯅ ꯆꯪꯉꯝꯕꯅꯤ꯫ ꯁꯨꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ AI ꯑꯃꯅ ꯖꯤꯃꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯁꯦꯠꯂꯤꯕ ꯁꯨꯠ ꯑꯁꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯁꯨꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅ AI ꯑꯗꯨꯅ ꯖꯤꯃꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯖꯤꯃꯤꯅ ꯃꯥꯅ ꯁꯤꯔꯤꯕ ꯋꯥꯠꯆ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯣꯞꯁꯟꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯋꯥꯠꯆ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯗꯦꯃꯣꯂꯦꯁꯟ ꯀꯧꯕ ꯑꯣꯞꯁꯟ ꯑꯃꯗ ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯅꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯅꯝꯂꯨꯕ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯃꯁꯥ ꯃꯊꯟꯇ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯨꯒꯥꯏ ꯖꯩꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯨꯒꯥꯏ ꯖꯩꯈꯥꯏꯕ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯇꯣꯛꯅꯕꯒꯤꯗꯃꯛ ꯑꯦꯟꯇꯤ ꯒ꯭ꯔꯦꯚꯤꯇꯤ ꯑꯣꯞꯁꯟꯗ ꯑꯣꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯣꯞꯁꯟ ꯑꯁꯤꯗ ꯑꯃꯨꯛ ꯈꯜꯂꯨꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯔꯦꯚꯤꯇꯤ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯃꯥꯂꯪ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯈꯥꯗ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯐꯝꯗ ꯀꯣꯜ ꯑꯃꯕꯨ ꯇꯧꯔꯛꯑꯝꯃꯤ꯫ ꯀꯣꯜ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯅꯨꯄꯤ ꯑꯃꯅ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯉꯁꯥꯏ ꯋꯥꯇꯔ ꯀꯝꯄꯅꯤ ꯑꯗꯨꯗ ꯁꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ
examine tauba matamda yaukhiba nupi adu oiduna leirami nupi aduna call tawraklaga Jimmy bu Clark ni haiduna khanduna mahakna Clark haiduna Jimmy gi mafamda kaurakami aduga nupi asina Jimmy gi mafamda asumna hairami water company adugi manager Banning na lawriba decision sing adubu khangdoknabagi damak aikhoina misal ama lei haikibado haiduna Jimmy gi mafamda hairami asigi matungda Jimmy na secret location amada Del hairiba nupi asiga unanabagi damak mafam aduda laami makhoi ani mafam asida unaraba matungda tawar amagi mathakta makhoi ani laami mafam aduda nupi aduna Jimmy gi mafamda rifle amabu assemble tawnaba hairami matam aduda Jimmy na magi watch adugi mateng lawduna mafam aduda rifle adubu yamna laiba mawongda assemble tawrami assemble adu tawba loiraba matungda gun adudagi makhoina device amabu kapkhirami hairiba device asi makhoina chalhaningba maikai amaromda chalhanba yaduna makhoina kapkhribani asumna tawduna device adugi matengdagi makhoina banning hairiba nupa aduna makhoigi water company adugi decision lawbagi sanariba wari sing adubu delna headphone ama tawduna mafam aduda taduna leirami makhoina wari aduda asumna sanaduna leirami madudi makhoigi water asida makhoina bacteria kaya amabu haptuna makhoina water asibu contaminate tawgadobo oirami asumna leiringai matam aduda Jimmy gi matungdagi kanagumba nupa amana Jimmy gi mafamda attack tawba horaklami adubu tawriba sing asi Del nadi kari amata khangamde maramdi Del di magi nakongda headphone ama hapsanduna binocular ama pairaga mahak banning hoina tawriba sing adubu mahak loina yengduna taduna leiribani makhoigi mafamda attack tawrakliba asi Banning hoigi kangbu su makhoi sing asi mafam asida leire haiba asi khangbadagi makhoigi mafamda attack tawraklibani matang asida Del na su Jimmy gi mafamda miyoi kharana attack tawrakle haiba asi khangbadagi makhoi ani sangduna makhoi sing aduga loina yamna fajaba mongda fight tawrami adubu matam aduda Jimmy na magi watch aduda auto response ki option amabu khalami asumna khaluba adudagi mafam aduda moigi mathakta attack tawrakliba miyoi sing adubu yamna laiba mongda yamna nana mafam aduda miyoi sing adubu yamna tamthiba mongda Jimmy na loina phukhirami asumna phuba loiraba matung magi balance adu matang aduda duna mahak tawar adudagi longna takhirami matang aduda Del na di khalami madudi Mr. Clark asi mafam asida makhada taduna sikhre haiduna Jimmy adu makhada tarakpa matam aduda mahakna magi watch adudagi opsal amabu amung mahakna khalami asumna mahakna khaluba opsal adudagi tawar aduda mahak naptuna mathakta karaklami adum oinamak Del di Mr. Clark adu makhada taduna sikhre haiduna mahakna khalibanina mafam adudagi mahak chenaba tawrami aduga mahak car amabu thauduna chatkhirami adum oinamak Jimmy nadi Delbu mafam adudagi tanaraknaba tawrami matam aduda Del gari adu yamna kana thauduna chatkhibana maram oiduna Jimmy na tanaba fanglamde asidagi Jimmy na magi watch aduda opsal amabu amuk khalami asumna mahakna opsal asi khaluba adudagi mana sienba matamda aduki matik yamna yangna selami asumna yamna yangna sienduna tanaraklaba matungda Del na thoriba gari aduda Jimmy adu tongkhalaklami gari manung aduda Jimmy na tongakpa matam aduda Del na Mr. Clark ki mafamda aduki matik yamna saurami matang asida mayamda karigumba amatang sangdokcharamge madudi Jimmy amuk hai Mr. Clark amuk hai mayam soidana kok ngaubiramlagani Jimmy asi hauji Del nadi Mr. Clark ni haiduna khanduna leiribani maram asina Jimmy na tawriba thabaksing asibu Clark na tawribani haiduna Del nadi loina khanduna leiribani maram asigini aihangna amuk Jimmy amuk hai Mr. Clark amuk hai tawriba asi matam asida Del na Mr. Clark ki mafamda aduki matik saurami madudi makhoigi misal asida Mr. Clark na magi performance asi yauna fajana pirakani haibasi mahakna kaidonungda khalude matam aduda Jimmy na su Del gi mafamda mahakna tawriba asi soikhre haiduna mahakpu saudanaba hairami matam aduda Del na Jimmy gi managanda makhut adu thamakpa matamda ngasai magi watch ta auto response adu thamkhibana maram oiduna mafam aduda Delbu ungduna tahalami asigi matungda Jimmy adu hospital da Mr. Clark pu unanabagi damak laami Jimmy na Mr. Clark ki manakta lakpa matam aduda Mr. Clark na Jimmy gi mafamda karigumba kharabu haininglami Jimmy gi mafamda mana hainingliba sing adu hainabagi damak mafam aduda leiba ising glass amabu makhada chingdaduna mahakna thugairami aduga Jimmy gi mafamda karigumba kharabu Mr. Clark na hairaami adubu Mr. Clark na hairiba sing adu Jimmy na kari amata wakhan tabadi ngamlamde matam aduda Jimmy gi mafamda Del na call tawraami aduga Jimmy gi mafamda Del na asumna hairai makhoi ani party amada chatkadawani haiduna hairaami asigi matungda
Jimmy su party mafam aduda laami. Makoina party mafam aduda yaurakpa matamda Dale Jimmy gi mafamda lay amabu thetpirami. Tasengnamakti Jimmy gi mafamda Dale na thelagliba lay asigi manungda camera amabu yauribani. Makoi ani mafam aduda backdoor romdagi entry tawrami. Makoi ani na entry tawba matamda singer amaga unanabagi damaktani haiduna makoi ani mafam aduda changlaami. Makoi ani na singer adugi manakta yauraklaba matamda singer aduga wari khara sanarami. Asumna Jimmy na matung onthokhtuna leiringai matam aduda singer aduna Jimmy gi mafamda karigumba wa khara haige haiduna Jimmy gi lengjum aduda thengkhirami. Jimmy gi lengjum aduda hek pairakpa aduda Jimmy gi gari da ngasai auto defense ta laikhiba maram aduna singer adubu mafam aduda Dale gi mafamda mathaga onthokhtuna tahankhiba adugumna mathaga onthokhtuna tahalami. Singer adu mathaga onthokhtuna taba matam aduda mafam aduda wanthakirami. Matang aduda singer aduna perform tawgadawba matam adusu oirami. Asumna tawba matau aduda Dale matha yamna sarami. Matam aduda Jimmy na magi watch aduda singing mode ta thamduna mafam aduda stage aduda thoktuna mahakna yamna fajaba mawongda professional singer amagi type ta isaibu yamna fajana saami. Matam aduda water company adugi banning gi miyoi amana banning gi mafamda asumna hairami. Mafam asida perform tawriba asi original singer nate mahak asi Ejel amani haiduna banning gi mafamda hairami. Asumna hek banning gi mafamda nupa aduna hairakpadagi banning adu mafam adudagi thokhirami. Asigi matungda Dale gi mafamda nupa ani laktuna attack tawba horaami. Dale da attack tawragliba nupa ani adubu Jimmy na mafam aduda laktuna magi watch aduda defense mode ta thamduna mafam aduda nupa ani dubu yamna tamthiba mawongda furami. Adugi matungda makhoi ani na su khangami madudi banning gi mayumda hojik yamna chawba party ama pangthoktuna leiriba adu party mafam adu yaurakpa matamda makhoi ani gi mafamdadi party manung aduda changnaba card adubu yauramde. Jimmy na mafam aduda leiramba nupa amadagi manung aduda changnaba card amabu huralami. Aduga magi suit aduda tawduna mahakna scan tawraba matungda chap manaba manungda changba yanabagi damak card amabu semami. Makoina semiba card asi tawduna makoisu manung aduda changlaami. Makoi ani na manungda changakpa matamda nupa kharana lepki oiba pochai kharabu puduna chaliba adu makoi ani na urami. Lepki pochai puduna chaliba adugi matungda makoi ani na su tanaraklami. Lepki pochai puduna chatkriba nupa ani adu swimming pool amagi manakta joraktuna mafam adudagi mangkhirami. Matam aduda Jimmy amadi Dale makoi ani na su swimming pool adugi manakta yorakpa matamda mafam adudadi swimming pool adu nataba miyoi kanasu leiramde. Adudagi matang aduda Jimmy na su khangami madudi makhoigi mafam asida leiriba swimming pool asi yamna athenba swimming pool amani haiba asi. Asumna tawduna makhoi anina swimming pool adugi manungda changduna yengluba matamdadi swimming pool adu thong ama mathanda hangdoraklami. Aduga makhada kumnaba stair amasu leirami. Stair aduda makhoina kumakpa matamda manung aduda secret oiba banning gi lab amagi changnaba tunnel amabu leirami. Makhoina tunnel aduda asum changakpa matamdagi khangami madudi manung aduda yamna chawba lab ama lei haiba asi. Aduga matang aduda banning na tawriba arol athupsing adusu loina khangba ngamlami. Matang aduda Jimmy amadi Dale makhoi ani na khangami madudi makhoigi water company asida banning na hapchaliba sibu mafam asida sabani haiba asisu. Aduga nakal amaromda mafam asida Jimmy amadi Dale makhoi ani makhoigi mafam asida yorakre haiba asi banning gi kangbu su khangami. Asumna khangakpa asidagi Jimmy amadi Dale makhoi anibu banning gi kangbu aduna thiba horaklami. Adum oinamak makhoi anibu thibadi phanglamde. Lab manung asida Jimmy amadi Dale makhoi anibu karigidamak thiba phangdribano hairabadi Jimmy gi watch asidagi transparent mode amabu makhoina sijanaduna mafam asida makhoigi masa asi transparent oihanduna mafam amada lotuna leiribani. Asumna tawduna makhoi ani lab adudagi thoklaklaga party tawriba mafam aduda amuk laami. Party tawriba mafam aduda Jimmy na mahak asi Mr. Clark nate Jimmy ni haiba asi Dale gi mafamda haige haiduna tawringai matam aduda Dale gi mafamda call amabu laami. Dale gi mafamda call asi lakpana maram oiduna Jimmy na Dale gi mafamda mahaki asengbasing asi haibagi tanja adu matang asida phanglamde. Dale na su call asi tawrakpa asidagi khangami madudi mafam asida maga leiminariba asi Mr. Clark adu nate haiba asi. Mafam asida maga leiminariba asidi Mr. Clark ki driver ni haiba adu mahangna matang asida khangami. Asumna khanglakpa adudagi Jimmy bu mahangna bathroom amada puduna laami. Aduga gun point tawduna Jimmy gi mafamda setliba Tuxedo asibu mahangna lawthohalami.
aduga mafam asidagi Tuxedo asibu mahakna puduna chatkirami. Delna tholakpa matamda mafam aduda Benninggi kangbuna mahakpu fakirami. Benninggi kangbuna mabu faba aduda Benningna mabu thajabinabagi damak Tuxedo adubu Benninggi mafamda pirami. Aduga Tuxedo adugi mafamda yauriba kanabasing ability-sing adubu loinamak Benninggi mafamda hairami. Aduga magi necklace da yauriba batam amabu mahakna namami. Batam adu hegnamkhibadagi moigi agency gi office aduda signal amabu laami. Aduga signal adu hek lakpadagi agency gi kangbu aduna su khangami madudi Del asi hujik khudongthiba amada tare ma miyoi sing adugi mateng pami haiba asi signal adu phangbadagi agency kangbu adusu Del gi mateng pangnabagi damak chatkirami. Asigi matungda aikoida amuk Jimmy adubu amuk ulai. Jimmy na mahakna Mr. Clark tathana bagi damak letter amabu iduna leirami. Letter asida Jimmy na iriba asi Mr. Clark ki Tuxedo adubu mahakna manghankre. Aduga mana water strider gi maramda kari amata khangba ngamdre haiduna letter aduda iduna leiribani. Mana hospital da chatpa matamda Mr. Clark na Jimmy gi mafamda karigumba ama haikhiba adu water strider gi maramda oiduna leirami. Aduga Clark na Jimmy gi mafamda ising adubu chingduna haidokhiba adusu water strider gi maramda hainingbagi oiduna leirami. Matam aduda Jimmy na bottle amadagi ising thaktuna table mathak aduda thamba matamda soibadagi ising adubu haidoami. Ising haidoiba adubu mana taithokpa matamda water strider gi maramda mahakna thengnarami. Aduga matang asida Jimmy na su khangami madudi isingi mathakta chatpa ngamliba asi water strider khatani haiba asisu matang asida mahakna khangami. Matang asida Jimmy na su gyan tarami madudi Mr. Clark na magi mafamda hospital na hainingkhiba adu water strider gi maram asidani haiba asi mana gyan taraklami. Nakal amaromda aikoida Benning amadi Del makhoi ani lab amada chatpa adu aikoina uba fangi. Benning na mafam asida tawgadoriba asi magi water company asida water contaminate tawgadoriba asi water strider aduda bacteria kaya amabu haptuna ising asida mahakna thadaduna water asida bacteria kaya asibu santuhangadauba oiduna leirami. Benning na asumna tawribagi maramdi magi water company asibu hena maming leinabagi damaktani. Atopa ataida leiriba ising sing asibu mahakna water strider asi tawduna bacteria sing asibu santuhalabadi atopa ising sing asi kaidaunungda sijanaba yararoi. Maram asina magi ising asibu mayamna hena pamnanaba hena popular oinabagi damak mahakna sinba thawrang oiduna leirami. Matam asida Del na Benninggi mata manghanabagi damak Benninggi mafamda jetpa horaami. Benninggi mafamda Del na asumna hairami nangna tawgadoriba thabak asi karisu kanaba fangoi maramdi water strider asina ising sing asida karisu bacteria asi sandokpa ngamoi haiduna Benninggi mata manghanabagi damak Del na tawba horaami. Aduga Del na Benninggi mafamda asumna makhatana amuksu hairai nangna tawgadoriba thabak asi karisu mai pakpa ngamoi loina fail tagani haiduna hairami. Asumna mahakna tawduna mata manghalibagi maramdi ngasai mana signal ama pikiduna magi agency aduda pau pikriba adu agency adu magi leiriba mafam asida lakani haiba asi mana khangami. Maram asina Del na mafam asida makoigi agency adubu lakpa ngainabagi damak Benninggi matam manghalibani. Nakal amaromda aikoida amuk Jimmy adubu amuk ulai. Jimmy asi haujik Mr. Clark ki mafamdagi yamna lapna satkrage haiduna magi posai sing adubu loisanduna leirami. Mahakna asumna posai sing asi loisanduna leiba matam asida mahakna Tuxedo amabu amuksu thengnarami. Hairiba Tuxedo asidi Jimmy gi damak Mr. Clark na order tawbiba Tuxedo ama oirami. Sin asi ship tawduna aikoida amuk Del hoina leiriba mafam aduda ulai. Makoina leiriba lab aduda alarm amabu khongaami. Alarm adu khongakpa matamda Del na khalami madudi magi agency adu mafam asida yaurakle haiduna adubu tasengnamakti mafam asida lakliba asi Jimmy oiduna leirami. Jimmy asi Benninggi kangbuna mafam asida phaduna puduna laklibani. Matang aduda Jimmy na mafam aduda leiriba miyoising aduga loina fight tawrami. Aduga loina mafam aduda leiriba miyoising adubu mahaknasu maithiba piba ngamlami. Adum oinamak Benningga maga phunabadi kaidaunungda mahakna ngamamde maramdi Jimmy na litliba Tuxedo asidagidi Benning na litliba Tuxedo asina mapangan kanba yamna helami. Matang asida mafam aduda leiriba water strider sing adubu loina thadoknabagi damak Benning na loina makhum hangdoktuna leiba adusu aikoina uba fangi.
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯗꯨꯗ ꯗꯦꯜꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯃꯤ, ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯇꯔ ꯁ꯭ꯂꯥꯏꯗꯔꯁꯤꯡ ꯑꯗꯨ ꯊꯣꯛꯇꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯗꯨ ꯌꯥꯗ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯇꯔ ꯁ꯭ꯂꯥꯏꯗꯔꯁꯤꯡ ꯑꯗꯨꯒꯤ ꯀꯨꯏꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯗꯦ꯫ ꯀꯨꯏꯜ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯂꯥꯏꯗꯔꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯊꯣꯛꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯦꯜꯅ ꯋꯥꯇꯔ ꯁ꯭ꯂꯥꯏꯗꯔ ꯑꯗꯨꯒꯤ ꯀꯨꯏꯜꯅ ꯌꯥꯎꯔꯤꯕ ꯀꯟꯇꯦꯅꯔ ꯑꯗꯨꯕꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯀꯨꯏꯜ ꯑꯗꯨꯅ ꯊꯣꯛꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯂꯥꯏꯗꯔ ꯈꯨꯗꯤꯡꯃꯛ ꯀꯔꯤ ꯑꯃꯠꯇ ꯊꯣꯛꯂꯣꯏꯗꯣꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯤꯡꯅ ꯖꯤꯃꯤ ꯑꯃꯗꯤ ꯗꯦꯜ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯞꯇꯨꯅ ꯊꯥꯡꯒꯠꯂꯒ ꯊꯅꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯃꯤꯅ ꯌꯥꯝꯅ ꯁꯤꯡꯕ ꯃꯑꯣꯡꯗ ꯆꯨꯔꯨꯞ ꯑꯃꯕꯨ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯨꯔꯨꯞ ꯑꯗꯨꯕꯨ ꯏꯟꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯊꯟꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯅ ꯃꯩꯈꯦꯠ ꯑꯃꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯆꯨꯔꯨꯞ ꯑꯗꯨꯕꯨ ꯆꯝꯅꯕ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯖꯤꯃꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯤꯃꯤ ꯑꯗꯨ ꯕꯦꯅꯤꯡꯒꯤ ꯃꯐꯝꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯑꯗꯨꯗꯒꯤ ꯕꯦꯅꯤꯡꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯤꯃꯤꯅ ꯑꯦꯇꯦꯛ ꯇꯧꯕ ꯑꯁꯤꯗ ꯕꯦꯅꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯦꯜ ꯑꯃꯗꯤ ꯖꯤꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯇꯔ ꯁ꯭ꯂꯥꯏꯗꯔꯒꯤ ꯀꯨꯏꯟꯅ ꯌꯥꯎꯔꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯕꯦꯅꯤꯡꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯥꯏꯠ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯨꯏꯟ ꯑꯗꯨꯅ ꯌꯥꯎꯔꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯏꯕ ꯑꯗꯨꯗ ꯄꯣꯠ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯋꯥꯇꯔ ꯁ꯭ꯂꯥꯏꯗꯔ ꯑꯗꯨ ꯄꯥꯏꯊꯣꯔꯛꯇꯨꯅ ꯗꯦꯜꯒꯤ ꯃꯅꯥꯇꯣꯟꯗ ꯇꯣꯡꯉꯝꯃꯤ꯫ ꯗꯦꯜꯒꯤ ꯃꯅꯥꯇꯣꯟꯗ ꯇꯣꯡꯂꯛꯄ ꯑꯗꯨꯗ ꯖꯤꯃꯤꯅ ꯒ꯭ꯂꯥꯁ ꯃꯆꯥ ꯑꯃ ꯇꯧꯗꯨꯅ ꯗꯦꯜꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯋꯥꯇꯔ ꯁ꯭ꯂꯥꯏꯗꯔ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯥꯏꯠ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯖꯤꯃꯤ ꯍꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯒ꯭ꯂꯥꯁ ꯃꯆꯥ ꯑꯃꯅ ꯎꯞꯇꯨꯅ ꯂꯩꯔꯤꯕ ꯋꯥꯇꯔ ꯁ꯭ꯂꯥꯏꯗꯔ ꯑꯗꯨꯕꯨ ꯖꯤꯃꯤꯅ ꯕꯦꯅꯤꯡꯅ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨꯗ ꯂꯪꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯇꯔ ꯁ꯭ꯂꯥꯏꯗꯔ ꯀꯨꯏꯟ ꯑꯗꯨ ꯕꯦꯅꯤꯡꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯏꯟ ꯑꯗꯨꯅ ꯕꯦꯅꯤꯡꯒꯤ ꯃꯌꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯋꯥꯇꯔ ꯁ꯭ꯂꯥꯏꯗꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯕꯦꯅꯤꯡꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯕꯦꯛꯇꯦꯔꯤꯌꯥ ꯄꯨꯝꯕ ꯕꯦꯅꯤꯡꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯣꯏꯅ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏ ꯗꯦꯜꯅ ꯀꯧꯈꯤꯕ ꯃꯥꯒꯤ ꯑꯦꯖꯦꯟ ꯀꯥꯡꯕꯨ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ, ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫